Lakhipur Online Putoksaba Jun Gitang Taramanga Ningthau Kaba Numit Ki Khomjinba Pao Tabirasi Ahanbada Maroi Papao Pioneer Welfare Society Dholaina Mahiroi Singbo Haraute Mapongdok Pagaloinana Pugning Thawat Kre MPF ki mihut kangbo mana Assam ki mahima singh mantri Dr. Anos Beko ga unakre Manipuri khunai gi asa sing mangphauna ngani haibagi thajaba pirakre Amsu Kamrup District Committee na SSLC amasung Higher Secondary da chada humpu amati masidagi hena phangduna mai paklakraba mahiroi singbo ikai khumnaga dori Film Forum ki thomi singna Jun 19 Degrade Uprising and Unity Day gi mangoinana Kekrupat sit sengkre amasung Thoksom Juboti Devi Memorial Mixed Kang Tournament ki semi-final match animak hayeng sanaragani Hojik mapungoi papau tabirasi Pioneer Welfare Society Dholai Head Office Malukram na silangduna chahi kudingi pangthoktuna lakpagum handaksu mahiroi singbu haraute mapongdok pagaloinana pugning thawgutpagi thorom ngarang Jungi 13 Bam Manung Khunda leiba Vijay Singha gi sangai da pangthokre Thorom hawgolakpada Chandrakishore Sharma Yumnam Rajiv Kumar amasung makhoi gi kangbuna sayo isai sakhi Thorom ase Society asigi General Secretary S Kishore Kumar Singha na conduct tawduna mapung phana pangthokhi Pioneer Welfare Society ki President N Chandramohan Singha na thorom mapoiduna pangthokhiba thorom asida Retired Scientist D Sericulture Banka Bihari Singha na mithunglen MTech AGM Civil amasung PU Head Nephritis Sri Rajan Singhana akhanaba mithung amasung atai maroiba miyoi kayana ikai khumnajaba mithung aina sarugyakhi haraute ama phongdokpagi thorom asida Higher Secondary Parikha da First Division da mai paklakraba mahiroi 13 amasung Metric Parikha da First Division da mai pakraba mahiroi 13 ta memento amasung khudol fi tamduna pungning thawatki thorom asiga mari leinana tongan ba hiram da khana nainaki ba hiram sing adugi manungda punsigi panda mityeng da mahiroi singi yening ihau hai ba hiram da Banka Bihari Singh mahi masingi chakot thorang da mahiroi amadi mobile hai ba hiram da Sri Rajan Singha aduga naharol mahiroi singna mingchat urong khinbeda manglamchat ki mami hai ba hiram da Yumnam Rajakumar Singha na makoi ki oiba wapam sing thambeki Hawalak pangang adolescent haiduni adolescent age ID World Health Organization amasung kano United Nations na adolescent gi age se sahi tara dagina sahi tara mapan haina hai asigi period se angang hing se jamna ID restless oigan ba energy hen manina atopal lamien chakpa hongthang soirak pa jam jawiya ba asigi stage siga do aduna sigi stage se mama pa so kitang careful oipta angang se ma behavior change lakra bathroom changaga Uino matam de changna leibra ha mobile phone se nong da pung kya pai ha pung hum dei pai di addiction gi tam se psychologist kang gun hai mai hai nate tam mang ba ngang jaure mobile da addiction oidna ha psychiatrist kang gi report amada angang 53 western country Europe kumba ha mapan dressing da 53% angang mentally affect oya mobile na mitei gi film ma baptai award se phangidna bungaina Manipur gi araba dudia to adui manam le question number jaure aduna question je ani thonga gi ko ai confusion ba question angang ni confusion ba question du ki point out se a da hairi Lakhipiana direction ta ba film ni b da hairi India gi first bapta award phangba children amasung family gi section da bapta award phangmane तो अखोई दी लखीपुरियाना डायरेक्टर गुने हरगे एटू का टिकटॉक रेडी तो है वेटेज तो जेंगो फर्स्ट इंडियन फिल्म अवार्ड फंगवा फिल्म नि हाई तार दी बाप्ता सा तो वेटेज तो दुने हेंद्रा अदु को पे ऑप्शन अनि क्लियर मदि काइद्रे ए एन बी हेर मगि नंग ए एन बी गी ऑप्शन दो टिकटॉक बजार को एनीवे जहां ड्रीम सु ओइसनो मदु पांगदोक मतमदा मोइदा अवाबा मयाम फकनी अवाबा मयाम फंगबा हाइसे Karaguba economically course sama tau ke na khallo course to tau bada lupa laga hum cham kama thautai do ai mai pa na di laga hum puthonga moy du kamai tau ni khot kra do asigi forum se asita ai na mayam bu amta dorugna na hajaningi se qualify oiba kangbu angang dream leba kangbu
Pioneer Welfare Society da samna communication thambiu matik chaba ase oja mayam chingna oja chandramon leringe di jam kan tori ko chi khallaga ai gwati da ujik leje engoda khagan biu adugi makha ta ba kari laik laisu tamba jai kari economically physically ya emotionally help tamba jai hai do ai mateng pangjaba pami ado noi mayam puna ma che dream ma thambaga asi si de tawada bo dream na tadna di si jaroi ko ai engineer ho gaya na khandra dia ba engineer ho bagi ke no to jamna 60% ta leini aba 100% ho ra ba ado dream and then target mayam puna makse koi like tagi tholak to na ta ni like the essential ni like si phajana padaba jaroi ke to ta jawe Manipuri People's Front MPF ki miut kangbo manangarang Assam ki mahima singge mantri Dr. Ranos Pegu ka unaduna mahakna anirak suba oina Assam lenga ki mahima singge mantri oirakpada harau nangai ba phongdokre Thoromasida MPF na matam kaya gi mamangdagi honajarakpa tongan ba thabak singbo thabak to ontok hanana bagi damak mantri asigalunana matam sangna kupna wari sana ki hairi mahima singge mantri ga unaki ba thoromaduda MPF ki president Yengkhom Upendra, Advisor Thoksom Ngauba, Secretary General Moirangthem Priyadarsani, Assistant General Secretary Maisnam Basanta, MDC Member CH Santi Singha, MPF Kasar District Secretary Kirokopal Sharma, Kasar District SGS Laisram Satyajit, MPF Dhemaji District President Thaudam Sanjoy, MPF ki Cultural Secretary R.K. Tampasana Devi Amasung Member Ranjita Singhana Chingba Miyoi Singha Sarujaki Wari Sanaba Luisalakpada Mantri Dr. Ranos Pekuna Mahaki Angamba Thakta Assam Deleriba Manipuri Kunaya Sigi Asa Singh Mangpauna Haibasi Mahaki Suapa Mani Hairatuna Tabak Singh Asi Athuba Matamda Tabak to Ontokuni Haibagi Ajet Pathajaba Piraki Haina MPF ki President Yengkhom Upendra na Khangalakli Kamrup District ki manung chana laiba handaki chahi lising aniga kuntaru ka sige SSLC amade higher secondary ki changyeng da chada humpu amadi masidagi hena phangduna mai paklakraba mahiroi singbo ikai khumna jabagi thormama lakliba June thagi tang 19 nongmaijing nimita All Assam Manipuri Students Union Kamrup District Committee na sinlangduna pangthokadore hairiba thoromasida saruk yanana bagi tamak mahiroi singna makhoi ki ming athuba matamda pikhatlaknaba committee asigi maigedagi khangalakle akupa marol gi dama contact number 6900 772 700 hariba number asida pau phobiraknaba amsu Kamrup District Committee ki General Secretary Nandaipam Vivek ki cherolamada khangalakle Lakliba June gi taranipanda UCM amasung amukona sinlangduna pangthokadoriba The Great Uprising and Unity Day gi mangoinana ngarang film phoram manipurna sinlangduna kekrupata leiriba athoba singi khubambo luna na thambagi wakhalonda lamtu sit sengbagi tharomama pangthokre hariba tharomaduda film phoram manipur gi makhada leiriba tongan ba guilds association taranithoi gi thoburoi sing member sing amadi lamdam asigi film gi thomi kya tharomaduda sarujake tharomga mari lainana film phoram manipur gi interim chairman N Surjit Kantana phongdoki bata manipur gi ngamkhai amadi saktam kaibe yaroi haiba lebak miyam gi khongjangda kumja lising ani ga subna amagi June gi 19 gi ihauda laikhidraba athoba singbo film phoram manipur nei kai khumna bu utpa oina lagliba June 19 da pangthokodoriba ningsing tharom masigi mangoinana lamtu sit sengbagi tharom ase pangthokpani lebak miyamna apunbagi saktam amadi wakhalon sagat minaduna manipur gi ngamkhai amadi saktam angminasi machoi tabagi wakhalon thadoktuna unity gi masakama lebak miyamda utminaduna iripak irandam kanminasi haike film phoram gi secretary K Ronald Chandra nak phongthokibada June 19 gi bangoinana chahi khudingi film phoram manipurna sinduna asumna athoba singi yata pham oriba ke krupat sit sengbagi tharom pangthokthuna lakle haiki social service tharomaduda sarukjakiba saknaraba senior actor and cultural activist Narendra Ningombana phongdokhibada aikhoi artist sing asi khunai asi ki mingsel oriba revolutionary ngaktani
ꯑꯩꯈꯣꯏꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯐꯕ ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯃꯃꯤ ꯇꯥꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯏꯐꯅꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤꯗ ꯁꯤꯟꯐꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯦꯟ ꯆꯣꯡꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀꯦꯟ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ ꯈꯦꯇ꯭ꯔꯤꯃꯦꯝ ꯀꯤꯁꯣꯔ ꯀꯨꯃꯥꯔ ꯐꯣꯔꯃꯔ ꯆꯦꯌꯔꯃꯦꯟ ꯑꯦꯁ ꯃꯥꯡꯒꯣꯜꯆꯥꯎ ꯁꯛꯅꯥꯏꯔꯕ ꯁꯤꯅꯤꯌꯔ ꯑꯦꯛꯇꯔ ꯅꯤꯡꯊꯧꯖꯝ ꯖꯣꯏꯕꯤꯗ꯭ꯌꯥ ꯁꯛꯅꯥꯏꯔꯕ ꯐꯤꯂꯝ ꯃꯦꯀꯔ ꯔꯣꯃꯤ ꯃꯩꯇꯩ ꯁꯛꯅꯥꯏꯔꯕ ꯑꯦꯛꯇꯔ ꯑꯃꯗꯤ ꯁꯤꯡꯒꯔ ꯁꯗꯥꯅꯟꯗ ꯍꯥꯃꯣꯝꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯕ ꯀꯌꯥ ꯑꯗꯨꯕꯨ ꯁꯤꯡꯊꯥꯈꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯐꯤꯂꯝꯒꯤ ꯊꯧꯃꯤꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯁꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯃꯅꯤ ꯃꯁꯤ ꯇꯥꯕꯗꯒꯤ ꯑꯅꯗꯔ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯃ ꯆꯠꯄꯗꯤ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯅꯅꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯗꯤꯕꯂꯞꯃꯦꯟ ꯑꯗꯒꯤ ꯏꯀꯣꯅꯣꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯥꯏꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯥꯏꯕꯁꯤ ꯆꯦꯟꯖ ꯇꯧꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯥꯏ ꯂꯥꯏꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯂꯨꯕ ꯇꯨꯜꯁ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯐꯣꯔꯝꯁꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯉꯕ ꯆꯍꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯃꯨꯊꯠꯄ ꯉꯝꯗꯅ ꯂꯩꯍꯧꯔꯒꯗꯕ 18 ꯖꯨꯟ ꯍꯥꯏꯕꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯒꯤ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯕ ꯊꯧꯗꯣꯛ 2001ꯒꯤ Jun 19 ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 19 ꯑꯗꯨꯒꯤ ꯂꯩꯕ ꯀꯟꯁꯤꯡ ꯃꯐꯝ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯐꯤꯂꯝ ꯐꯣꯔꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯖꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 12 ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 12 ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯌꯦꯡꯊꯣꯛꯄꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯖꯕꯅꯤ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯑꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯃꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯦ District Kang Association Jiribamna Sinduna Jiribamgi Babu Parada Leba Lamlin Community Hall Kangsangda Kangkutara Nithun Sarukjaduna Sanariba Thokjom Juboti Devi Memorial Mix Nupi Kangkut Kang Tournament Lisingani Kuntaruki Ngarang Sanakiba Aroiba Quarter Final Knockout Match da MNCB na SAYC Ebo Panjal Tarahumdoi Tarada Maithian Kre Match asida Ke Manglimna Umpire Amadi TS Herojitna scorer gi thodang lobikhe tournament asigi hayeng jun gi tang 13 nungthili pung ama taba matamda Yawol Ega LEC Ega ahanba semi final sanagani aduga anisubo semi final match na Yawol B ga MNC Ega sanaragani Lakhipur Online Channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba paw amukhanna Pioneer Welfare Society Dholaina Mahiroi Singbo Haraute Mapongdokpaga loinana pugning thawatkhre MPF की मिहुत कांगबो मना असम की महिमा सिंह की मंत्री डॉक्टर रनोस बेगो का उनखरे मणिपुरी खुनाई की आशा सिंह मंगफाउना हनगनी हाइबगी थाजबा पिरखरे आमसु कामरूप डिस्ट्रिक्ट कमिटी ना SSLC अमसुंग हायर सेकेंडरी दा चादा हुंफु अमति मसिदगी हेना फंगदना माइ पाकलखरबा माइरो सिंहबो इकाई खुमनागदौरी फिल्म फोरम की थौमी सिंहना जुन 19 दी ग्रेट अपराइजिंग एंड यूनिटी डे की मांगोइना केकुपाट सिट सेंखरे अमसुंग थोक्सम जुबोती देवी मेमोरियल मिक्स कांग टूर्नामेंट की सेमीफाइनल मैच अनिमक हयेंग सानारगनी लखीपुर ऑनलाइन यूट्यूब चैनल की पाव संदोक जबा नसिगी ओइनदी मतंग असिदा लोइजरे